हजरत याकूब अलैहिस्सलामना मिस्र के अजीज चिठी इबा अमसुंग मदुगी पाउखुम बिन्यामिनना मिस्र लेपाक्ता मिनाय ओइना लेखिबा असि हजरत याकूब अलैहिस्सलामदा खांग मंगमलमदे करम तौरगा महाकपु मिनाय नायकोक हल्लगा केनानदा अमुक पुरकदगे हाइबगी वाखंदा लुप्तुना लेरम्मी ममैदा महाकना अजीजदा चिठी अमतंग इरगा येंगे खलक्ले मसिदगी महाकना यहूदगी मचानुपा फरजदा मरोल हायरगा चिठी अदो इहल्लम्मी चिठी अदुदा पैगंबर सिंगी इमुंग मनुंगदा अवा अना ताहल्ली मदुना मखोइबु चांग येंगनबगी तमक हाइबा वारोना हौरम्मी हजरत यूसुफ अलैहिस्सलाम न मांगखिबा मथंगदा बिन्यामिन मिनाय ओइखिबा मदुगी अवा अनादा कपखिबना हजरत याकूब अलैहिस्सलाम गी मितकी मंगाल सामखिबा हाइबति मित्तांगखिबा वासु इरम्मी चिठी अदो लोइसिल्लकपदा असुमना हाइरम्मी निंगबा कायरबा मपागी अहल ओइरकलबा मतमदा थेंगनरिबा अवाबसिंग अदो कोकननबा नहाकना सोइदना बंदी थमलिबा इचानुपाबो हलहनबिरओ मदुदगी नहाकना मांगलरोइदबा कानबा फंगबो ओयु आइसो दुआ तौगे अइना हाइजबसी याद्रबदी अइना नंगबु साफ तौगनी मदुना नंगी सुरोन तरेत फावबा मांगहनगनी कनामतना मदुबु थैदोकपा ngamloi चिठी अदो फरजना पुरकलमी मिस्र की अजीजदा पिरम्मी चिठी अदो पाबदा हजरत यूसुफ अलैहिस्सलाम की ममित्ता अतत अखम लैथना पी सिंथरम्मी हजरत यूसुफ अलैहिस्सलामना चिठी की पाउखुम हलकलम्मी अवा मैसा लगता इबिरकपा मगुल लैरबा चिठी अमसुंग फजरबा पाउजल फंगजरे खांगबा नतना अवाबग हिदाक लैते ngaibiyu ningba thungduna nungaibagi matam yaurakpa phauba mahaki paukhum chithi ado farzna piraklami farzna ti chithi do puradano nongthangi ayangbaga pakhak oina kenan gi maikeida tamlakle हजरत याकूब अलैहिस्सलाम ना चिठी की मरोल तारगा हाइरम्मी वहाई सिंग असे पैगंबर सिंगी अमसुंग मखोइगी मचा मसु सिंगी वहाई माली याकूब ना मचा सिंग मिसरदा थुना अमुक चटननबा हाइरम्मी मपागी पाउता की मतुंग इन्ना मचा सिंग मिसर चटननबा थौरांग तौख्रे कोई थबा तौदना मखोइ मिसर की तमक्ता खोंगछाल लकले अमसुंग वारबा अमसुंग छांग लबई लंबीदा चलकले मतमगी मतुंग इन्ना मखोइ मिसर यौरकले हंदक्ति मखोइना यामना थमोइ शोकना अजीजदा हाजरमी याय फरेनो आइखोइ अमसुंग आइखोइगी इमुंग मनुंगी मी पुनमक चाकतांगबगी अवाबा थेंगनरे आइखोइगी लैजबा सेल खरा पुरगा लाकपनी आइखोइदा मपा चाबा पोट पिबियु पिनबियु दान आइखोइदा मरमदी अल्लाहना दान तौबसिंगबु मना पिबी कुरान सूरा नंबर 13 आयत नंबर 4 हजरत यूसुफ अलैहिस्सलाम ना वासिंग असि ताबदा खांग ngamlaktre khalai aigi mung manungi min awaba taaduna leiraga aina nungaina leiba ase mi ki sajat natre mahakna hairei nakhoina yusuf ta tawkhibodo ningsinglibara Quran sura number 13 ayat number 48 masi haibaga luinana mahaki asengma masak ado makoida uhalle machin manaw singna mahaki maida leiba samburu urakle हाइरई नहाक तसेंग नमक यूसुफला कुरान सूरा नंबर 13 आयत नंबर 10 मसिन मनाव सिंग अदो चिंग नब कोक्त्री मिनाय अमना करम निंगथौ ओइरम लिबनो यूसुफ ना हाइरई आई यूसुफ नि मसिना इनाउनी कुरान सूरा नंबर 13 आयत नंबर 10 महाक न मखा तारई अल्लाह की मफमदा तविमल खंगबा उच्चरी इबुंगो महाकना आइखोइगी काइनाबदो फंगनाबा ओहेनबिरे इस्राएल की मसासिंग उनहनबिदुना हरावहल्ले मखोइना हाइरई वल्लाह अल्लाह ना नहाकपु आइखोइदगी हेना वांगहनबिरे कुरान सूरा नंबर 13 आयत नंबर 9 मतौ असुमना मसिन मनावसिंग अदो अमन अमगी मराल कोखोकनादुना चानखरे यूसुफ अलैहिस्सलाम ना हाइरई हयेंग आइगी फुरित असे पुरगा केनानदा चपियु फुरित असिना इपागी माइदा नानबियु मदुदा मागी ओखिद्रबा ममित उगनी अमसुंग मांगखरबा मपांगल हंजिलकनी नोंगालगा यहूदाना यूसुफ अलैहिस्सलाम की फुरित पुरदुना केनान की माइकई पांगलकले ngaingamdraba bade sabahana yahuda की मांग थारुदुना यूसुफ अलैहिस्सलाम की फुरित के मनम पुरदुना
Hazrat Yaqub alayhi salam gi mafamda thunglare. Kanabu lakpage ambargi manam yaurakle. Laklibadubu kanano nungaibado thunglare. Lakla male pau pubado misargi lamdam dutaki. Kenan gi maikei pang labduna. Numit kharani gi manungda khanghaudana Yahudana mapagi manak yaurakle. Mahakna furit aduna mapagi mamaida nan birami. Maduna nan bata kudakta mapagi mangluraba mitki mangal amuk hanna phangjare. Amasung mangluraba pangal hanjilakle. Mahakna Yahuda da hanglami. Yusuf karamba phibamda lehawi. Yahudan hakumlai. Mahakti mi punamakki mathakta ningthau oina lehawi. Yaqub alayhi salam na amuk sumakha tarai onthok na langtaknana. Aina madu hangba natte. Aina madu hangba natte. Aina khangningbadi mahakna karamba dharma chatlibano haiba aduni. Yahuda na kumlai. Mahak Ibrahim bi din dharma chatli. Yaqub alayhi salam na hairai. Nang na aigi thawai yamna nungai halle. Awabada gekok halle. Allah na nang bukai na bapangan bidasanu. Sibagi awabadagi kanbisanu. Matangi numitta Hazrat Yusuf alayhi salam na mapa ibungo purak na nabatharakpa misinga loina na utjamaga yangkai khachar kun arbi sagol kuntra amasung mamaliyam laba portjay mayam ama thunglare. Hazrat Yusuf alayhi salam su matam kui na ukhidraba mapabu uning bagi wakhan na langtak narakle. Hazrat Yaqub alayhi salam Kenan thadokpa amasung Misr da lakpa. Matamgi khonglai angakpani haujek Hazrat Yaqub alayhi salam mayum lamdam Kenan thadokduna Misr da hongba tarakle. Hazrat Yaqub alayhi salam Misr chatnanaba numit humni chupna thawrang tawrakle. Mari suba numitta Hazrat Yaqub alayhi salam gi imung manunggi mi punamak amasung mahaki nupi Leah Yusuf ki mamahal Misr ki tamakta khong sandorakle. Kenan gi mi punamak Hazrat Yaqub alayhi salam go una balaklammi mahang na makoi khuding da bor pirammi amasung awa ana tadana ba Allah da dua tawbirammi. Lambi gi mafam khuding da Hazrat Yusuf ki manai singna Hazrat Yaqub alayhi salam amasung magi imung manunggi mi punamak pu seba tawrammi chekshin na purammi. Makoi haibati makoi gi leptaba khongchana asum lakpa na Misr gi ngamkhai yausilakle. Pau ase Yahuda gi machani fo farsna mang thana chatlaga Yusuf alayhi salam gi mufam da pirammi. Mapa ibungo ok nanaba Hazrat Yusuf alayhi salam na Bayan bin Walid tagi yathang lawrammi. Bayan bin Walid chu Hazrat Yaqub pu ok pa chatning ba phongdok lammi. Wafam ase mahakna lanmi gi makok amasung phamnai basing da khanghan khre. Wafam ase mahakna lanmi gi makok amasung phamnai basing da khanghan khraba matungda mathangi numitta Hazrat Yusuf alayhi salam Bayan bin Walid phamnai basing amasung khongmi lanmi kaya mukal loinana Hazrat Yaqub pu ok pa konung dagi lengthorakle. Hazrat Yaqub alayhi salam na sangsilakpada Hazrat Yusuf pu mapa bu ok pa lakpa matik magul layraba mapa masabu amaga unarakle. Hazrat Yusuf alayhi salam amasung Bayan bin Walid ut sayang thaktagi kum tharakle. Yaqub alayhi salam na masabu kaurei. He kaina bagi awaba bu lokthokpa nangonda salam tawjari. He thamoi gi anaba bu lokthok liba nangonda salam tawjari. Masi hairaga mapaga machaga wan thaba phauba thagon nakhare. Gyan tarak pada Yusuf alayhi salam na mapagi makut pairaduna Bayan bin Walid ki mafamda laklami. Ningthausu Hazrat Yaqub ki makhong sok na taslim tawjare. Matungda Hazrat Yaqub ningthau Hazrat Yusuf angam athau lanmi sinmi punamakna sahargi thongan da changlakle. Hazrat Yusuf alayhi salam na masa single loina na mapa ibungo amasung mama hanbu seba tawrammi. Makhoi bo Aziz gi phampham takta singasanda phamhallami. Mahaksu phamlami. Matamaduta Hazrat Yaqub, Leah amasung masin manaw tara mathoina Hazrat Yusuf ta kok non thadona befar ulami. Hazrat Yusuf na hairami. He aigi ibungo, he aigi ipa ibungo masini mamangai da ukhiba aigi mangi fall. Quran surah number tara gani thoi ayat chamaga amma. Matam sang na kaina ruwa matungda asum na mapa macha machin manaw sing Hazrat Yusuf alayhi salam gi marum thuptuna Misr leipak ta leikhi. Dingsing bayai Yusuf alayhi salam gi mangsing gi manungda mang amadi
Noongma mahak mapa ibungogi manakta tumlammi khanghaudana mahak mangphaungdaraklammi amasung masa ado nungsitki safo phangbada niklaba lainagum amasung numitki maisa phanglakpada taniklaba liglagum oirammi mapa ibungona matam aduda mangonda kaidorabage haina hangbirammi maduda Yusuf alayhi salam na kumlammi ai mang ama mangi madu khallubada kire ai wanglaba chingdol amada leirammi madugi akoibada turel kayamuk selammi umang wamang haikol laikol kayamuk su leirammi mang aduda numit tha amasung thawan misak taramatoina aibu khurumlammi koknolammi matam sangna kainaraba matungda asumna mapa ibungo amasung masin manausing Hazrat Yusuf alayhi salam gi marum thuptuna misargi leipakta leikhi Hazrat Yaqub alayhi salam Hazrat Yusuf alayhi salam sahi tara taret leiminaraba matungda amang balamdam asi thadoktuna manglaroida balamdam pangkhirami mahakki aroiba wasiata Hazrat Yusuf alayhi salam na magi mahot sinduna miyoyu achumba lambida lamjingbagi thabak tawgadabani haibirami Hazrat Yaqub alayhi salam gi hakchang hapaku ado misardagi ailiya kauba mafamda purammi mafam ado paigambar singi potha phamni aroiba yahip tan phamni amasung mafam aduda Hazrat Ibrahim amasung Hazrat Ishaq alayhi salam gi manakta Hazrat Yaqub alayhi salam gi hakchang daphan tawrammi asumna hai Hazrat Yaqub leitaba matamda Hazrat Aisu leikhite Ailiya kauba mafamda Hazrat Yaqub alayhi salam gi hakchang yaurakpada Hazrat Ais ki hakchang su yauraklammi amasung mukta anido kongreng ga pandam oiraga kabar amada punna daphan tawrammi Hazrat Yusuf alayhi salam na leikhitaba Bayan bin Walid leikhitraba matungda Qabus bin Masafna ningthau oirammi mahakna Hazrat Yusuf alayhi salam bo paigambarni haiba yakhite Hazrat Yusuf alayhi salam na Qabuska ngamnaindana leiba awaba oirammi mahak duniyada laigedaba matam loirakle haiba khanglabada Yahuda bo mahaki mahut sinba oigedabani hairammi madu punamakna yarammi mahakna asumna pautak pirammi Ibrahim alayhi salam gi din dagi nathokkanu Allah na nakhogi aningba punamak thonghanpham yohonbigani aigi tungda palakadaba ningthausing yamna oktaba oigani amasung ningthausing ado mini haibada kauthoktuna laini haina khurmlagani Israeligi masang masu punamak minai oiragani Israeligi masang masu singi mayumda yokpa angauba yembana marol tholaktraba khongdraba adu oirabadi hairiba matam asi yaurakle haiba khangadabani oktaba ningthausing adugi matam loire haiba khangadabadi angauba yembana khonglaklaba matam oigadabani matam aduda Musa alayhi salam kauba paigambar ama poglagani mahak aigi iyamba lawigi suthangtagi oigani mahaki matamda angauba yembasing khongba horaklagani paigambar asina Israelgi masa masu singbu misardagi puthoklagani mahakna aiga asiba hakchang hapaku kabardagi lokhatlagani aduga mado aigi ipa ipu singi hakchang leiba kabarstanda leiron challagani asumna bo hairami mahakna misna nongjuna duna adungai satkhare do mahakti atopa lamdam aduda hada langon mioi pok oibawo pamdrabasu khongchatlase nakhoina chatpa tare aikhoi pomba lambi asida soidana nongmadi Hazrat Yusuf alayhi salam tengpan thadok kharabata mahaki hakchang hapaku nil turenda phumlammi madu Musa kalimullah ki matamda mafam adudagi phuklaga pokhirami amasung Ibrahim alayhi salam Ishaq alayhi salam Israel gi hakchang leiron chanba kabarstanda phumlammi hau khare do ahing asi wari asidi loidari wari na liron sanglaga ahing na lan batabara wari na liron sanglaga ahing na lan batabara